Leimakhong Electricity Complex Manungda Lam Khopchinduna Laisiliba Mioi Singh Handoknadaba Power Minister Thongam Biswajit na Kanghankre Complex asigi manungda niyomgi wangmada yum sajinduna lairiba Mioi Singh athuba matamda mafam adu thadoktuna chattaba tarabadi logi matungina chapchapa khongthang lokhatlagani haina Minister Biswajit na cheksilwa thamlakli Imphal West DC Kangpokpi District ki DCSP amasung MSPDCL gi official sing yauna ngasi ayuk pung 9 lom tabada chathakiba yengsin khongchet aduda Minister Biswajit na Complex asigi lam khopchinduna logi wangmada mioi kya laisile haiba akaknaba pau fangbadagi yengsin khongchet asi chathabada illegal occupant nifugi mathakta leiramba thengnare complex asibu koliba NC5 khulgi khulakpa amadi miyamga unaduna wari saraba matung lana laisiliba mioi sing asi handokinaba official warning pide haiki mahakna makha taraduna lenga ki oiba lamsingda kanagumba lanai mioi ama hektana lam khopchinba amadi leishinba yade complex asigi manungda data natana mafam asigi akoibada leiba lenga ki lamsingda leishiliba khunja singsu athuba matamda hongdoknaba khanghankhre haina mahakna fongdoki panba yai haukiba english singani kunma thoidasu hairiba complex asigi manungda lana leishilamba mioi kaya electricity department amadi mari lenaba SDO na takthokiba leikrabani. If he had done this demarcation by himself, he will be suspended. Ishana hariba lamsida akoina illegal occupancy aningbra. Forget about all the documents. Do you agree? You are the illegal occupant. Kari no pirisibo. The sigi lamse occupied to bayare. Aduga akogi sisi akogi orane na pirak palai bro se. Colonization of the NC5 village, Saitu, Kampazol subdivision, Senapati district, Leimakhong electricity complex di Pandra. Paladi ka electricity complex na tao.